mayam ngasi di Nakuppir kimchi natraga Buchu Kimchi so haina budu seminasi aina aigi hingol da Maroi Nakuppi khara thajai asi khara lelaga fazana manthoga fazana chamthokchare chamthokpalo raba Nakuppi si kitang machum tagena ba ana teng sandoga thamase Nakuppi se kan bangai ringai da poram semsi sina chabon ni kimchi sema matam da starch ki saruk oina wa rice flour ga ising da thitlaga kitang sohal laga base ama seme ado aidi cha ki chabon ona lore sumaina nang loga chabon sile chamane magi starch yo ba thabak to ngangi basina khara mangram tu changi sina ina kaino hapagin mai cheng athot paga chahau chenga fazana phut laga adugi chage chana kaino do lobani chabon do tingi ji chamas amagum hapcharage o laga chini je tumgar kanda kitang chini gi karap toba manam mahau manam ama tholok matam da yarga doini kasim gi dana basum tamna otibi ai masi mai mutalaga ngaktan inhan se ingdragadi kimchi sembe aroi marak sida ate ingredient me amdo simse logi mane imano kharana Nakuppi gi kimchi hawni Nakuppi kimchi hawni na hai gadu da aju try to ge na tang sa sembi ro ona Nakuppi do ina gara thabadu ni sai charuba ai ngon da thabani na Manipur da laibadi natabani na Manipur gi Nakuppi afaba kadmodudi laitre aingon da kaitang thajabadu ni semaga ngasi mayam chamina na vaina da Nakuppi ji inchi ani daina ahum ki chang da katpa sumaina horen saibada natranga chaba matam da huppada chap chana tana bagini Nakuppi kakpalore hujik masida mathangi machalamu nyachana batausi hujik Nakuppi sida fish sauce kapmu gumai changda yanjalaga azna tot salasi cabbage gi napa cabbage haina ba Chinese cabbage haina ba moko gi cabbage makal da same kimchi da di thum ju to le do sida di Nakuppi da di no bonina thum do hapaga di loina mak patha kargada ba aduna kitang tekna lai bu pamani na si fish sauce tu masagi thum yam yaujara bani thum gi chang aduna asi kitang to laga minute tara magana gi na kong khai magumba thamba yai Nakuppi kimchi semba da hapna ba machal amatanga tilo amakhat macha yam chawna ta ba sina horen magi kan musidi Nakuppi sidi mon lau thar pe ai da tilo ji yaur ba tilo na sai ba tam da crunchy wa na ba kum ko da kra ha pe ai Ujik machal mayam sembal ware changa da wasing si yang se muka 30 to 40 minutes pung khai ma henjale aduna ngasai fish sauce ka Nakuppi managa tot ki padusu yarni phajana tosanare manam nungsire ngasai gi chabon dune adagi morong makup makoina Korea gi morong makhalama Korea da semada decision ai yam sabadi nate makogi morok do aina decision ai sina maitai morok kharaga adagi hujik yam GIT ka phangaba maming leraba ko kanogi yam sabadi nataba sirar khong morok tuga ani do punjan naraga ama sembani grind toraga adagi shrimp paste yam hapoi fish sauce yawbani na shrimp paste yawdu shya desu ahen ba ma hau kitang oinam madu thokna bagi da makta shrimp paste kharaga hapchal lage aduga si thammaga kharani fermentation to bada sina su mating pang kadoni already fermented oibani na shrimp paste bowl sida ngasai gi chabon je darage yam basu asi cha yani
adagi moroksi yam sahaniagana yamna hapiro kharadi dum sabadi dum pamjabanina sigai hapuge adagi nakuppi hapa misulai nakuppi nati kari chanam do kumna nekhairaga do sidi already nakuppi sidi chanam gi mahau thuobnina garlic chives jo haibnina nakuppi chanam yaudраsu semage ngasidi pieces dus mai kitang nei yamna haptasu yani mai yaujathragani nakuppi kanosida pulao hapchalase adana tosanabiro yam kanna ne khaibiganu masagi tilau du so haporasi tapna tobiu manado bara mahi thokai ne khaibidana ba koine yengdo simagi paste to koine sengi ba moroki kari paste to nakuppi mana koi maksida loi mak mapom khoni mak loi mak thenghan ji ba loi hon ji ba loi chol han ji ba yani musiki oina ada machal ama khatang ga hap khini lo shalapada iroi lo rapada thoiding angoba gi maru je khara section bele ni khara na kimchi sigi nakuppi kimchi semada thoiding thau sesame oil hapchon bu lei adu haporoge ai nakuppi ki house yari gai maintain thona ba again haporoge thoiding maru je khara chaksale lore se masi huzik smaina dum char su yare do nomit kharani thamjalaga ferment to holaga magi fermentation ni silap to ma haw tholaga amu chabu su yai do hojiki oina khara thamjalaga ngasi horen imanaba singna si sembi wa har pasing do ko gi su khara puna ba hojiki oina kharani freeze ta thamu su yai ado mangan phangdaba mafam da room temperature wa mafam da aduna nakuppi kimchi semblo jare si ferment to no thamjagar ke mayam ju yumda Manipuri gi oina di yumda phangba pot ngaktani aduna aipatang try to berga mayam ju sembiu sigation ni da hapage horen moru mapang ni ga chamina runa ba kimchi ga chamina ba hauna ba pork barbecue khare tawjare 사람은 그노 đâu mà na chân năm moro te qua nakuppi kimchi kara wah macet angga qua mà nhiều mà đâu nè phục thay gì chị sang cái nè garlic. ama cinta ki patu ro kata lagi Let's try his Nakuppi kimchi. Let's see with the lettuce. Severe, he can chow. 可以拆吗？破了的是一个差不多。直接倒了就拆一点。 mahal tholok pra nakuppi kimchi ni Nakuppi mahal. Cái ada film đâu rồi. Moroki. Na pula kumba. Kenor hap sa. Sunday tayo. Sunday tayo. Sila differentiation Pwede pila. Saturday sino. We notice flavor mo la ya. But it's a kimchi. But Rocky yung sa di kayo diga. it has got a notice flavor. Garu is no. Bit more spicy than the Korean one. Very good. Give it up. Ay pop.